Sagi sakni takpagi Punjab bagi ai ni neng bom ya khaba ai hoji dem college of art student union gi bostamanu ki secretary waina thau khujabani koina ngasi sinjari ba kogi ahan ba state level debate competition si koi andak koi college sina sillaga ahan boina pangthok sabani ngasi senna ba hona ma tamda koida ahan boi ba anu tang dong ta da kya amade dum mayong ngi badi lai du asigi or masida koi chawranga mahiroi kunthra romna punna saruk ya gadori aduna koina asi sinjari ba topic haib tare ne sinjari ba topic si koina matau kamdongna hawki bage amadi kamdongna khalaki bage haiba matamda koina khange madudi hawki ba sahi 2023 gi me tang hundagi khangawdana hawrakliba iramdam asida koi kangki rang haiba tare hana sunaba mi ha mi kun amadi misimina kya ama thokrabgi tung sida iramdam sigi iraisa kya ama su hoji hoji mayum da phawma hanjan bangamdana adumak lei haiba tare aduna asumna leiringai serek asida koi social media han tare ni ko social media asina koi achauba mairi ama sukhat ki bani hai bu so koi haiman ga tholo haina khanjai amadi lengak lon gi asoi ba su lei adubu koina ngasi khamjari ba topic asidi social media na ngasi gi thok ni ba koi gi irang asida lengak lon gi asoi ba dagi mairi chu bani heli hai bani duna social media da koina alum tattana ugo phangi madudi amaga hunaba adagi di thok ni ba irang asi waroisin purakna ba ponaba gi mahutta social media gi kudong chaba lawraga amana ama kunaraga adugi amana amagi no kaini kudong chaba lawnabagi mawongda adugumbagi pot amada social media ji lana sijinaraga hena amangba amadi hena shanti purak bagi mahutta hena achak pamaidagi haibagi mawongda ama purak pasya asi je kitangdang oirabusu koina koigi ngasigi sinjariba debate asina maram oiraga koigi thokliba irang asida kitangdang oirju ahongba lakadra haibagi wakhalon amaga loinana sinjabani aduga loinana koi apunma manipur amadi tangju leitaba hanagumna ingna chikna leiba dugumaba iramdam manipur ama ohensi haibagi wakhalon amaga loinana sinjaba dugumba competition amai